ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯣꯡꯈꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ꯫ ꯃꯥꯂꯦꯝ ꯉꯥꯟꯕꯒꯤ ꯍꯛꯆꯥꯡ ꯂꯧꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯍꯥꯠꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 2 ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ ꯇꯥꯔꯤꯛ 10ꯗ ꯁꯛꯈꯪꯗꯕꯁꯤꯡ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯂꯕ ꯆꯍꯤ 15 ꯈꯛꯇ ꯉꯥꯏꯔꯤꯕ ꯂꯥꯏꯁ꯭ꯔꯝ ꯃꯥꯂꯦꯝ ꯉꯥꯟꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯖꯦꯅꯤꯝꯁ ꯃꯣꯔꯒꯇꯒꯤ ꯂꯧꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕ ꯃꯣꯏꯔꯥꯡꯀꯝꯄꯨꯔ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯄꯨꯔꯛꯇꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ ꯖꯦ.ꯁꯤꯒꯤ ꯀꯟꯚꯦꯅꯔ ꯃꯣꯏꯔꯥꯡꯊꯦꯝ ꯁꯨꯔꯀꯨꯃꯥꯔꯅ ꯍꯥꯏꯈꯤꯕꯗ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 2 ꯃꯁꯛ ꯃꯃꯤꯡ ꯄꯨꯂꯤꯁꯅ ꯈꯪꯕ ꯉꯝꯂꯦ꯫ ꯑꯊꯨꯕꯗ ꯐꯥꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯄꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯄꯥꯏꯈꯠꯂꯛꯈꯤꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯑꯣꯡꯗ ꯍꯦꯛꯇꯃꯛ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯡꯗꯣꯛꯄꯤꯔꯛꯎ꯫ ꯂꯣꯏꯅꯅ ꯑꯁꯤꯕꯨ ꯍꯛꯆꯥꯡ ꯂꯧꯔꯦ ꯍꯥꯏꯗꯨꯅ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯗ꯭ꯔꯤ ꯐꯥꯎꯕ ꯖꯦ.ꯁꯤꯒꯤ ꯈꯣꯡꯖꯪ ꯍꯜꯂꯣꯏ ꯍꯥꯏꯅ ꯋꯥꯐꯝ ꯊꯣꯛꯂꯛꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤꯒꯤ 10ꯒꯤ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ 12:30 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯣꯏꯔꯥꯡꯀꯝꯄꯨꯔ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯥꯏꯁ꯭ꯔꯝ ꯃꯥꯂꯦꯝ ꯉꯥꯟꯕ ꯑꯦꯂꯥꯏꯁ ꯊꯣꯏꯅꯥꯎ ꯆꯍꯤ 15 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯁ꯭ꯔꯝ ꯏꯕꯣꯝꯆꯥ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯤꯅꯥꯝ ꯖꯦꯛ ꯀꯧꯕ ꯑꯃꯒ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯇꯦꯂꯤꯄꯊꯤꯗ ꯂꯩꯕ ꯑꯣꯟꯂꯥꯏꯟꯒꯤ ꯗꯨꯀꯥꯟ ꯑꯃꯗ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ FZ ꯃꯣꯇꯣꯔꯁꯥꯏꯀꯜ ꯑꯃ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯑꯃꯨꯕ ꯃꯆꯨꯒꯤ ꯁ꯭ꯋꯤꯐ ꯀꯥꯔ ꯑꯃꯗꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯂꯕ ꯃꯇꯨꯡꯗ ꯃꯥꯂꯦꯝ ꯉꯥꯟꯕꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯈꯤꯕꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯐꯤꯚꯝ ꯑꯁꯤꯗ ꯁꯤ.ꯑꯦꯝ ꯔꯤꯖꯥꯏꯟ ꯇꯧꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯄꯨꯝ ꯆꯠꯊꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯤ.ꯑꯦꯝ ꯑꯦꯟ ꯕꯤꯔꯦꯟꯅ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯣꯡꯄꯥꯜ ꯏꯔꯝꯐꯝ ꯊꯣꯡꯈꯣꯡꯗ ꯋꯥꯀꯠ ꯃꯤꯄꯨꯝ ꯆꯠꯊꯗꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈ꯭ꯔꯦ꯫ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦ.ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯣꯡꯄꯥꯜ ꯅꯥꯎꯔꯦꯝꯕꯝ ꯂꯩꯀꯥꯏ, ꯀꯣꯡꯄꯥꯜ ꯀꯤꯔꯇꯤ ꯂꯩꯀꯥꯏ, ꯆꯅꯝ ꯂꯩꯀꯥꯏ, ꯃꯨꯇꯨꯝ ꯂꯩꯀꯥꯏ, ꯁꯥꯕꯜ ꯂꯩꯀꯥꯏ, ꯈꯥꯏꯗꯦꯝ ꯂꯩꯀꯥꯏ, ꯄꯣꯔꯣꯝꯄꯥꯠ ꯃꯨꯁꯂꯤꯝ ꯇꯣꯞ, ꯄꯣꯔꯣꯝꯄꯥꯠ ꯊꯋꯥꯟ ꯇꯥꯕꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯛꯄ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁ꯭ꯇꯣꯞ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯏꯟ ꯃꯅꯤꯄꯨꯔ, ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ, ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯤꯕ ꯁꯨ ꯋꯤꯗ꯭ꯔꯣ ꯇꯧꯒꯗꯕꯅꯤ, ꯃꯅꯤꯄꯨꯔꯗꯒꯤ ꯈꯨꯗꯛꯇ ꯄꯤ.ꯑꯥꯔ ꯂꯧꯊꯣꯛꯎ, ꯃꯅꯤꯄꯨꯔꯗ ꯑꯊꯨꯕꯗ ꯂꯩꯉꯥꯛ ꯑꯃ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯂꯩꯈꯥꯝ ꯑꯣꯡꯕꯤ ꯕꯤꯃꯣꯂꯥ ꯀꯧꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯂꯥꯟꯖꯥꯎ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯍꯣꯠꯅꯔꯛꯄꯗꯒꯤ ꯀꯟꯅꯅꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥꯗ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯄ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯋꯥꯀꯠꯐꯝ ꯂꯩꯇꯕꯒ ꯄꯥꯡꯀꯛ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛ ꯑꯃ ꯑꯊꯨꯕꯗ ꯁꯦꯝꯅꯅꯕ ꯑꯄꯤꯜ ꯇꯧꯔꯤ꯫ ꯄꯤ.ꯑꯥꯔ ꯊꯝꯂꯛꯄ ꯑꯁꯤꯅ ꯄꯣꯂꯤꯇꯤꯀꯦꯜ ꯔꯣꯗ ꯃꯦꯞ ꯑꯃ ꯁꯦꯝꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯣꯏꯔꯒꯅꯤ꯫ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯅ ꯀꯨꯀꯤꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10-9ꯗ ꯔꯦꯂꯤ ꯆꯠꯀꯗꯧꯔꯤ꯫ ꯄꯔꯁꯅꯦꯜ ꯔꯨꯜ ꯊꯝꯂꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯄ ꯌꯥꯕ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯔꯣꯗ ꯃꯦꯞ ꯑꯃ ꯁꯦꯝꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯖꯣ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯑꯣꯏꯔꯤꯕ ꯀꯨꯀꯤ ꯖꯣꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ 13, ꯀꯨꯀꯤ ꯄꯤꯄꯜꯁ ꯑꯦꯂꯥꯏꯟꯁꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ 2 ꯑꯃꯁꯨꯡ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯃꯅ ꯊꯥꯗꯣꯔꯛꯄ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤ, ꯀꯌꯥ ꯑꯃꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯑꯃ ꯁꯦꯟꯇꯔꯅ ꯄꯥꯏꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯆꯥꯎꯅ ꯊꯝꯂꯤ꯫ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯊꯝꯂꯤꯕ ꯑꯁꯤ ꯇꯔꯥꯝꯅ ꯑꯣꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡ ꯑꯁꯤꯗ ꯁꯦꯟꯇꯔꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯇꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯅꯕꯒꯤꯗꯃꯛ ꯄꯣꯂꯤꯇꯤꯀꯦꯜ ꯔꯣꯗ ꯃꯦꯞ ꯑꯃ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯂꯤ꯫ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯑꯀꯛꯅꯕ ꯃꯇꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯏꯔꯥꯡ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯁꯦꯟꯇꯔꯅ ꯊꯕꯛ ꯄꯥꯏꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯀꯨꯀꯤ ꯖꯣ ꯑꯦꯝ.ꯑꯦꯜ.ꯑꯦ 10ꯅ ꯂꯩ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯅ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10-9ꯗ ꯀꯨꯀꯤ ꯖꯣꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯑꯃꯗꯤ ꯗꯤꯜꯂꯤꯒꯤ NCR ꯌꯥꯎꯅ ꯁꯥꯟꯇꯤꯒꯤ ꯈꯣꯡꯖꯪ ꯆꯠꯂꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯋꯥꯐꯝ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯗ ꯇꯛꯁꯤꯟꯒꯅꯤ꯫ ꯄꯤꯁ ꯔꯦꯂꯤ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯤ ꯆꯨꯔꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤ,
ꯐꯦꯔꯖꯣꯜ, ꯖꯤꯔꯤꯕꯥꯝ, ꯇꯦꯡꯅꯧꯄꯜ, ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ ꯗꯤꯜꯂꯤ NCRꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯀꯥꯎꯟꯁꯤꯜ ꯑꯁꯤꯅ ꯇꯥꯡꯒꯗꯕ ꯗꯤꯃꯥꯟꯁꯤꯡꯗꯤ ꯀꯨꯀꯤꯖꯣ ꯏꯁꯨ ꯑꯁꯤ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯗ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯕ, ꯅꯣ ꯁꯣꯂꯨꯁꯟ, ꯅꯣ ꯄꯤꯁ, ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯉꯩꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕ ꯊꯤꯡꯕ, ꯕꯤꯔꯦꯟꯒꯤ ꯂꯤꯛ ꯑꯣꯏꯈꯤꯕ ꯑꯣꯗꯤꯑꯣ ꯇ꯭ꯔꯦꯛꯀꯤ ꯃꯇꯥꯡꯗ ꯋꯥꯌꯦꯜ ꯆꯠꯊꯗꯨꯅ ꯆꯩꯔꯥꯛ ꯐꯪꯍꯟꯕ, ꯔꯦꯂꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯁꯣꯛꯀꯗꯕ ꯋꯥ ꯉꯥꯡꯗꯕ, ꯁꯥꯟꯇꯤ ꯑꯣꯏꯅ ꯆꯠꯄ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜ ꯄꯥꯏꯍꯟꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯅꯁꯨ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯇꯥꯡ 7ꯗ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯆꯔꯥꯡꯅꯕ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯍꯧꯈꯤꯕ ꯇꯥꯡ 18ꯗ ꯄꯔꯁꯣꯅꯦꯜ ꯔꯨꯜ ꯊꯝꯂꯛꯈꯤꯕꯅꯤ꯫ KNAꯒꯤ ꯀꯗꯔ 3 ꯐꯥꯒꯠꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯜ ꯈꯥꯀꯨꯝꯑꯥꯜ ꯚꯤꯂꯦꯖꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯒ ꯂꯣꯏꯅꯅ KNAꯒꯤ ꯀꯗꯔ 3 ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯊꯥ ꯑꯁꯤꯒꯤ 13ꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯀꯣꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯑꯣꯜ ꯒꯥꯀꯨꯑꯥꯜ ꯚꯤꯂꯦꯖꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯑꯗꯨꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯒ ꯀꯣꯟꯅꯅ KNAꯒꯤ ꯀꯗꯔ 3 ꯐꯥꯒꯠꯈꯤ꯫ ꯁꯝꯕꯤꯠ ꯄꯇ꯭ꯔ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯦ꯫ BJP ꯅꯣꯔꯊ ꯏꯁꯠ ꯏꯟꯆꯥꯔꯖ ꯑꯣꯏꯔꯤꯕ MP ꯗꯣꯛꯇꯔ ꯁꯝꯕꯤꯠ ꯄꯇ꯭ꯔ ꯃꯐꯝ ꯑꯁꯤꯗ ꯆꯌꯣꯜ ꯑꯃ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯈꯟꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯗꯅ ꯉꯁꯤ ꯑꯌꯨꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯗꯣꯛꯇꯔ ꯁꯝꯕꯤꯠ ꯄꯇ꯭ꯔꯅ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯁꯤꯆꯨꯑꯦꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔꯅ ꯂꯩꯔꯤꯕ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯥꯎꯗꯝꯒꯅꯤ ꯍꯥꯏꯕ ꯈꯟꯅꯔꯕꯁꯨ ꯃꯍꯥꯛ ꯗꯤꯜꯂꯤꯗ ꯆꯠꯄꯒꯤ ꯃꯍꯨꯠ ꯃꯍꯥꯛꯀꯤ ꯍꯣꯝ ꯇꯥꯎꯟ ꯚꯨꯕꯅꯦꯁ꯭ꯋꯔꯗ ꯑꯣꯏꯅ ꯏꯝꯐꯥꯜ, ꯀꯣꯜꯀꯇꯥ, ꯚꯨꯕꯅꯦꯁ꯭ꯋꯔ ꯐ꯭ꯂꯥꯏꯠꯇ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯗꯣꯛꯇꯔ ꯁꯝꯕꯤꯠ ꯄꯇ꯭ꯔꯅ ꯊꯥ ꯑꯁꯤꯒꯤ 7ꯗ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒ ꯂꯣꯏꯅꯅ ꯗꯤꯜꯂꯤꯗꯒꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯕꯤꯔꯦꯟ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯟꯕꯒꯤ ꯃꯇꯥꯡꯗ ꯁꯝꯕꯤꯠ ꯄꯇ꯭ꯔꯅ ꯏꯝꯐꯥꯜꯗ ꯃꯈꯥ ꯇꯥꯅ ꯂꯩꯗꯨꯅ ꯒꯚꯔꯅꯔ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ BJPꯒꯤ MLAꯁꯤꯡꯒ ꯎꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯟꯕ ꯉꯝꯗꯕꯗꯒꯤ ꯊꯥ ꯑꯁꯤꯒꯤ 18ꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯤꯅꯦꯁꯟ ꯊꯝꯃꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯄꯔꯁꯣꯅꯦꯜ ꯔꯨꯜ ꯊꯝꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯄꯔꯁꯣꯅꯦꯜ ꯔꯨꯜ ꯊꯝꯕꯒꯤ ꯑꯣꯔꯗꯔꯗ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯕꯒꯤ ꯋꯥꯐꯝ ꯌꯥꯎꯗꯕꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯒꯤ ꯃꯊꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯈꯟꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯃꯊꯧ ꯇꯥꯔꯤꯕꯅꯤ꯫